Numit humnigi suti loidana Ichaa Bung Bung amuk hankigadaura maagi school da. Aduga Ichaa Nanao su chatkhre maagi commission officer training tawphamda ado ai yumda university class leibnina mami noina bye bye tawre haitara. Ado Ichaa Bung Bung ju Ichaa Nanao ju Ichaa Bung Bung ju moi yumda hek lakpada event daw imoy nubu khurumjabne chalamdai su lakpada su. Aduga akoina moina yumda hek halakpa matamda Ichaa Nanao Ichaa Bung Bung je aiga dum loinabana yama matamda yumda leitragana gymda chatpa gymda chatminaba gymda sanargaina adum takpi tambiba moi masage ju fanamna di haijare adorga ju yam leidida moina khangdaba akoina chahi ni fu hena sanarakpanina moida takpi tambiba yaba yam leiri ngonda ju dum loiba nai roidaba haitare ko matam ju yamna phangdamnina moida loi tambi mai matam ju phangdaba adubu moina lakpa matam jida hek yariba makaina dum takpi tambibani. Ichaa Bung Bung ju sida leiringaidadi adum sumaina adum sanaminabane adubu Central America da leigrabnina madi yaudre. Ichaa ni se yamna ju no lokna discipline leina chatpani ado aina hek chaabde ke moi chaaba chungong khudaba aina chaaba ho ngairimni aina chaama tung aina hek hoba moi chu chai yumda aina charo na haibse yati ai hondri de sha singina yumda laiba matam jajo dum faminaraga dum wari adum sanai moigi training kamai tori moi school kamai tori moigi manglan thamliba manglan chingadu yona bo honaribra honadabra haibne chingwa dum moiga wari dum watai dum sanai matam ja pibiba asmai tawbachina moina ingonda loi hareeba moi si pami si pamde si tawge si tawre haibne chingwa du daina afaba oiraga daina yana pukning thawgat piba aduga kitang lanba faroidaba chumdaba oiraga nain si tawna pani sumai tawsi harga dumaina wakal tana wari sanaminaba adumai tawbachina moida ashoiba si yaudi adum imanaba dawna loinabane moise Icha singina halak padane khangde adagi sakhi badane khangde tawbachida ayambana khoigi event daw imoino event dawsi khurumjabane he yorpaga khurumjaba adoga chalamdai de su khurumba sumai tawdana ina khoigi ehaki horok phangi oiba khoigi maitaigi ina lining lai shol adagi lona chingba ina ngamba dum khara chum takpi tambi bane do moida takpi tambi draga di moi kam khangde adune maramdi manipurda laiba natamnina ko takpi be mathau taba salamdai gi elevator manungda Ichaa Bung Bung ga koini photo mate ama mami ju yawida china aigi car manungda sale koi Bung Bung tindokpi ba do Ichaa Nanao ju aina university class letra dia dum tindokpi do Ichaa Nanao na chawrabanina tawbudi aina thabak chilladi adum tindokpidra shudu kashu kaide aduga Ichaa Bung Bung na chahi tarate ta ngairimnina kara nauri na madi adum aina ai amatam da tindokpi adu jo majo ai university class le de dum tindokte da dum matom da dum chalan ba damai tawi yaura koi magi train station ado mana chalam daise aina dum magi pocket money oina ba dum pibi bane magi pocket money si selji ningchi jana si no haidana ado
ma thindokpa matam adagi ma aina pick up tꯧba matam lakpa matamda mase adumaina adum hug tawi adum konbi adum nungsina adu wari sai kari tauroidaba kari taugadaba magi lailaisu taubada puning changnanaba magi sajel taubada puning changnanaba aduga pocket money du fajana sizinanaba haina adum paukta adum pibiba adum tai wakhal yam tai chahi tratik angang oijragasu adu mana sajel do chang naina taubnina aina sel do afa chinjak chananaba honau kaina todana dum haibi takpibani adu nungaiteda nomani humni hek leiramaga sumain hek sakhibje mapa moina mama moina yamna miss tawe adubu punsigi ichelsida tauthaba tabani akoigi hinau masini punsi